Aying asagi khal kairkpa amadi miyoibagi hakchangda cheitheng. Aying asagi khal kairkpana health infrastructure ningthina leitaba developing countrysingda henna cheitheng fangadari haina WHO na fongdorakli. Malemgi oina miyoi billion 3.3 aying asagi khal kairkpagi cheithengna nanglaba yaba mafamsingda leiri haina World Health Organization WHO na hairi. Loinana WHO gi report matung inna lakadoriba chahi Lising aniga coutryda Lising aniga yankai faubagi manungda undernutrition, malaria amadi heat stroke na maram oiraga chahi amada charak na miyoi lak aniga lising yankai siraba yai haina supanari. Aduga honglakliba aying asagi khal asina maru oina health infrastructure ningthina leitaba developing countrysingda henna cheitheng fangadori haina report asida palli. Amaromda Intergovernmental Panel on Climate Change IPCC gi taruk suba assessment report AR6 ki matung inna climate change na maram oiraga pirakliba cheitheng kaya asi hana khalambadagi henna khudong thiningai oiri hairi. Manipur government ki hana health director oiramba Dr. Sasikumar Mangang na fongdokhibagi matung inna heat wave yauna climate change ki cheithenga mari leinaba ana ayak yarakpa matamda layengnabagi damak Manipurda lairiba hospital singda akhanaba famung manga thamnaba thorang lokhotpa haure. Loinana heat wave na maram oiraga thokpa ana layeng singi report chahi asidagi lokhotpa haukre. Masida sunatana mahak na miyamdasu aying asagi khal kairkpana thorakpa ana ayek singda health department yauna lengaki mari leinaba department singna matam gi oina semlakpa chatna kanglon sing ngakna chatpiyu haina su appeal tawkhiba laikre. Loinana Government of India na su hiram asi lumna lauduna thabak kaya paikhatli. Ministry of Health and Family Welfare gi makhada flagship program National Program on Climate Change and Human Health Mission Lising aniga taramapandagi haukre. Flagship program asigi matangda Manipur gi Nodal Officer Dr. Y Nividana fongdokpada program asi maru oina pandam manga thamli. Miyamna climate change na miyoibagi hakchangda piba cheitheng gi matangda awareness piba, health workers singbu training piba amadi khudaki oiba cheitheng mayoknabada health sector gi thodang amadi response piba haiba asina maru oiba pandam oina thabak paikhatli. Atopa pandam sing adudi mari leinaba department singa punna chatminaba amadi surveillance loinana research ni haina mahakna makhataki. Dr. Nividana makhatana fongdokpada climate change na maram oiraga anauba lainamak narakadabadi natte. Adubu hana naraga laiba miyoisingdadi masina henna soksilhalli. Samna hairabada air pollution na maram oiraga asthma natraga allergy gumba naba miyoida henna awaba piri. Kharai henjinbada khudongthiba nangbasu yai haina mahakna fongdokhi. Amaromda Manipur asi India gi oina ka henna saba state amadi union territory kunhumdoi gi manungda chandrabasu haukhiba chahi khara asida sabagi chang hengatlagli. Masigi matangda ministry da gi tharakpa health advisory sing matam gi oina lamdam asiga chanaba mawngda semdoktuna miyamda awareness pibagi thabaksu paikhatli haina Dr. Nividana fongdokhi. Mahakna makhata na hai ising ichaw thorakpa natraga nonglai nungshitna maram oiraga hakthengnana asok apan yawba natrabasu masina achauba cheitheng ama piba yai. Ising ichaw thokpa loiraba matungda vector borne disease kaya narakpagi oithokpasu lei. Yum kai sokhan kraba singi oinasu masina wakhalgi laina fauba naba yabagi oithokpa lei hairi. Aying asagi khal kairkpana thokhaliba ana layong singi matangda state lengak amadi center na paikhatpa yaba thabak thoram sing leptana paikhatli. Adum oinamak aying asagi khalda kairkpa asidi matam gi oina hengatlagli. Miyamna chinda handakti onthokna ingkhre natraga onthokna sakhre haina panghaida hainaramba adu ngasi makti tasengna thoklare. Hairiba laina amadi aying asagi khal kairkpa asidagi ngakthoknaba lengak khaktanatana miyamnasu hotnaba tangai fadaba lei.